Leibak asigi chaokhat thourang amadi kari tousige haiba adu assembly da khannasi debate tausi Paokhum Leiroidaba Maphamda Ngangnagumsi haina Chief Minister Nongthombam Biren phongdokkhre wafam asi chahi khudingi pangthoktuna lakpa har ghar taringa campaign gi saruk ama oina ngasidagi hoduna tha asigi 15 fawba pangthokadaba taringa concert ki thoramda phongdokhibani Manipur lenga ki Department of Arts Culture na sinduna Palace Compound MSF DS ki auditorium da pangthokhiba thoramda saruk yakhiba Chief Minister Nongthombam Biren na haikibada Leibak asigi chaokhat thourang amadi khana nainabada assembly leiri assembly da debate tausi Paokhum Leiroidaba Maphamda Ngangnagumsi maduna tabada aikhoi masel marakta mangjaba yaba mawongda amana amada insinabiganu leader ama oina miyambu Father ngamba mathau tai haiki mahakna hai Prime Minister gi makhada Indiana nationalism gi achauba ihau ama piduna lakli mamangda Prime Minister kaya ama leikhre adubu lisingani taramari dagi Prime Minister na pirakliba message na India gi citizen khuding makta nationalism gi wakhalon leihalakli loinana scheme kaya haudoktuna kanana kanaba kaya piri Prime Minister na amata oiba wakhalonda punsinabagi har ghar tiranga hogdokpani haina khali Police Department na su hanagum 15 August ta achauba har ghar tiranga gi rally sinbiu Bangladesh ta thokliba thodok amadi yumthangnabada thokliba sing asigi geopolitics asi aikhoina nainaba changi aikhoi maselbu thugainaba agency kaya leiri haiba asi kauroidabani maramaduna nation first haiba wakhalona si leigadabani miyamna taringa rally taringa run na chingba Pangthorak bada saruk yabiu haina su appeal tauki Bharat mapangal kangan de yaroi ekoi huji ekoi natta ba atai to wakhan khanba matam date global ki scenario yembio ngana Bangladesh thoiba see a threat to the India neighboring countries in China ki live influence US ki live influence sigi mayam se geopolitics se as a citizen of India akoi masi suna thaile thambaya Sigi mayam se kun nahi bata si kanana defend apni only when India became a strong nation oira ma kanda da khairu mayam se thenga mo ngone the assembly the elected members in the we should discuss inside the assembly hall and we should show to the people who is right who is wrong and what is the policy of the state what is the policy of the government sigi mayam se koi nahi na bolang na bata adugi that is the beauty of the democracy and mapan phokraga khana do injan baduna to hayeng rally salaga attack to foreign rally salaga attack to that's not the politics ai koi manung la thuai ra kari kana ba rally satpa kambu yaning da kambu yana ba kambu khana radi sinaradi kana na mangje gani akoi gi praja akoi masen na ta mangje gani leader waragadi emotion du phada batam bata leader waragadi praja singsi ko bhap tan wari sabi bata